ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯣꯡꯖꯝ ꯕꯁꯟꯇ ꯃꯩꯇꯩ ꯑꯩꯍꯥꯛ ꯏꯀꯧ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦ 3ꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝ ꯇꯝꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯉꯁꯤꯐꯥꯎꯗ ꯑꯋꯥꯕ ꯅꯪꯉꯤꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏ ꯏꯀꯧꯁꯨ ꯑꯍꯥꯟꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯩꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 8ꯗꯒꯤꯅ 9 ꯑꯗꯨꯋꯥꯏꯐꯥꯎꯗ ꯃꯔꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯩ ꯊꯥꯗꯣꯛꯄꯗꯒꯤ ꯂꯣꯏꯅ ꯊꯥꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯦꯜꯂꯛꯄꯗꯒꯤ ꯃꯇꯝ ꯈꯔ ꯅꯥꯎꯔꯦꯝ ꯕꯤꯍꯥꯔꯤ ꯀꯣꯂꯦꯖꯇ ꯂꯩꯖꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯅꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯈ꯭ꯔꯒ ꯃꯇꯨꯡꯗ ꯈꯤꯇꯪ ꯁꯤꯗꯩꯗ ꯁꯣꯔ ꯍꯣꯟꯇꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯔꯣꯏ ꯈꯜꯂꯨꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯉꯥꯡꯈꯩꯁꯨ ꯃꯐꯝ ꯋꯥꯅ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯉꯥꯡ ꯅꯨꯕꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯉꯥꯡꯈꯩ ꯂꯣꯏꯅꯃꯛ ꯑꯀꯣꯏꯕꯗ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯐꯕ ꯐꯠꯇꯕ ꯁꯔꯀꯥꯔꯅ ꯄꯤꯕꯤꯔꯤꯕ ꯆꯤꯟꯖꯥꯛ ꯈꯔꯁꯤ ꯆꯥꯖꯔꯒ ꯑꯩꯈꯣꯏꯁꯤ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯇꯞꯊꯔꯒꯗꯒꯦ ꯍꯥꯏꯅ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ inmates-ꯁꯤꯡꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯂꯩꯔꯛꯄꯁꯤꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯀꯣꯏꯕꯗ ꯁ꯭ꯀꯨꯜ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯣꯏ ꯃꯤꯡ ꯆꯟꯗꯅ ꯁ꯭ꯀꯨꯜ ꯐꯖꯅ ꯀꯥꯔꯦ ꯌꯥꯝ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯔꯛꯑꯒ ꯅꯨꯡꯉꯥꯏꯅ ꯂꯩ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯖꯅ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ inmate ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ 12 ꯑꯃꯁꯨ ꯑꯩꯈꯣই ꯅꯣꯚꯣꯗꯤꯌꯥ entrance exam ꯊꯥꯅꯤ ꯍꯥꯏꯗꯅ ꯀꯣꯆꯤꯡꯒ ꯌꯥꯎꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯁꯥꯟꯅꯔꯣꯏ ꯈꯔ ꯑꯃꯁꯨ ꯁꯥꯟꯅꯕ ꯌꯥꯎꯁꯟꯗꯅ ꯁꯤꯗ ꯂꯩꯔꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛꯇꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯒ ꯃꯅꯥꯛ ꯅꯛꯄ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯕꯇ ꯅꯠꯇꯅ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯀꯌꯥ ꯑꯃꯗ ꯑꯉꯥꯡꯈꯩꯁꯤ ꯁꯣꯏꯗꯅꯕꯅ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯁꯔꯀꯥꯔꯅ ꯅꯧꯅ ꯁꯥꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯇꯨꯗ ꯑꯩꯈꯣꯏꯁꯦ ꯁꯤꯞ ꯇꯧꯗꯕ ꯌꯥꯔꯣꯏ ꯇꯧꯒꯅꯤꯅ ꯁꯨꯝ ꯇꯥꯛꯄꯤꯔꯦ ꯑꯩꯈꯣꯏꯗ ꯅꯣꯇꯤꯁ ꯑꯣꯏꯅꯗꯤ ꯂꯥꯛꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯂꯤꯁ ꯂꯧꯊꯣꯛꯑꯒ ꯂꯩꯍꯧꯋꯤꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ ꯆꯍꯤ ꯑꯃꯗ ꯑꯉꯥꯡ ꯁ꯭ꯀꯨꯜ 3ꯔꯛ ꯍꯣꯡꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨल ꯃꯐꯝ 3 ꯇꯝꯕ ꯍꯥꯏꯁꯤ ꯌꯥꯝ ꯊꯤꯅ ꯁꯣꯏꯒꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯗꯅ ꯅꯧꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯛꯑꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯧꯅ ꯁ꯭ꯀꯨꯜꯁꯤ ꯀꯥꯔꯒ ꯈꯤꯇꯪ ꯑꯉꯥꯡꯁꯤ ꯐꯔꯛꯀꯗ꯭ꯔꯥ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤ ꯄꯨꯔꯥ ꯃꯥꯡꯅꯅꯕ ꯑꯃꯨꯛ ꯍꯣꯡꯇꯣꯛꯑꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯍꯣꯡꯇꯣꯛꯄ ꯃꯇꯝꯗ ꯅꯧꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯣꯛꯇꯣꯕꯔ ꯌꯧꯁꯤꯜꯂꯦ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯗ लोरदबनी आगांगी एनुअल एग्जाम लोरगा ओरसु अखोइदा तौरदि खरसु फबा अदुगा आगांगी पुंसीसे लोइ मांगबा याबगी मौंगदो हुजि अखोइ सिट तौतादि यामना अखोइगी अवाबा अमा ओइरनि अदुना अखोइदि हुजि मफम सेइदा अखोइना याम हेन्ना नुंगाइबा नत्रगसु सिदा अदुममक हानगुमना दुम लेरगा आगांग नुबि लाइक लाइसु तंबगी अखोइ मखा ताना चथबा पामे अदुना हुजि सरकारना अखोइ अमुक होंजलु फेब्रिकेटेड हाउस लेयो हाइबसे अखोइ लेबा गमो सिनि अखोइ हाइजेसे अइना हुजि अखोइगी सरकार पुनिंग चिंजलगा सरकार हाइजरी यारगदि अखोइ यारगदि नते लेतबा यादबा ओइना अखोइ सिदा लेरिबि इनमेट खुदिंगमकसे अखोइ मफम सिदा दुम लेहनबियु मफम सिदगी अखोइ होंबा ngमजरोइ सिनि हाइजेसे अदुना अखोइ हुजि इमा इबेन सिंजिगी सफमजि येंबियु अखोइ हुजि ngarang nahandagi sigi pawsi tabada leifam khangdana yam nungaitana mayam punamakse angang gai loi soiba tare khanbada akhoi yam nungaitana le akhoi gi chaba thakpa kaimta leiba leitaba hawba hawtaba dudi kaji khaludre aduga sarkar na karigino suwana akhoi la matung da ngasi phawda akhoi da sima tawbini sima tawhiba leiraba akhoi da loan lising yang khai gi loan pibini na tawgra अदुसु पीद्रे अदगी अखोइगी ग्यास अदु तौबिने तौरोना तौबा याबा सरकार दा थाजनबा याबा कंपेंसेशन की मतांग लोइनमक तौबा लोइरे ना खाले दु ngasi बौदा पॉजिटिव कइनोमता लाक्ति अखोइदा हाइदि ngasi बौदा सिमा तौबिगनी ना तौबिबदु अमता उद्रि अदुना तौबिगनी ना अखोइ हुजिसे पिखरबा काखुदैदा अखोइसे अदुदा लेरगा आगांसिंग पुंसिसे लोइ मांगहनबा मांगनबा सिनबगा चप मानाने अदुना अखोइदि हुजि सिरजु यारि मखै अखोइ सिरजु सिदि सुक्सत चलोइना सरकारना करिगुम्बा अखोइ सिदा लेइबा मफमजे लेइबा यारोइना तानथोकपा तारगदि फरे तानथोकबियो अखोइ हानगी
ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯈꯨꯟꯗꯨꯗ ꯑꯩꯈꯣꯏ ꯂꯩꯖꯔꯨꯒꯦ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯇꯧꯕꯤꯗ꯭ꯔꯒꯁꯨ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯗꯨ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯇꯦꯟ ꯈꯟꯕ꯭ꯔꯥ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯁꯤꯔꯁꯨ ꯃꯐꯝꯗꯨꯗ ꯁꯤꯔꯒꯦ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯖꯔꯨꯔꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯁꯨ ꯑꯩ ꯅꯣꯡꯂꯨꯛꯇꯅ ꯍꯥꯏꯖꯔꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯍꯣꯡꯍꯟꯕꯤꯒꯅꯨ ꯃꯐꯝꯁꯤꯗꯒꯤ ꯍꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯩ ꯂꯣꯏꯅꯃꯛ ꯃꯥꯡꯉꯅꯤ ꯁꯤ ꯇꯪꯈꯥꯏ